Arambai News Guwahati da Mithilongi Pau Tabiriba Singbu Ihan Handu Muktada Chingangbam Susitrani na Kurumjari. Husingasi Samlapa Mariba Pau Sing Lawirasi. Leibagasi President Draupadi Murmu kasi Assam da Tunglakre. Governor Amadi CM na airport ta Mahaku Taramna okay. Khongjarasida tongan ba project kayagi urep uyung tamlambaga loinana project kaya amasu President Murmu na sangaram gadori. Ngasi Assam khongchut laktringai mangoinana President na Agartala dagi Jiribam phauduna Manipurgi Tamenglong district ki manung channa khongsang yogadaba Agartala Janasatabdi Express train Agartala dagi lamtharamkhi. Asida sunatana Assam Meghalaya Nagaland yamna thunamak train service samna halagani. Guwahati lamding chengadaba Guwahati Express asi nakal amadana Nagaland gi Sokhubi yongna chengani aduga atopa nakal amadana Meghalaya gi Mendi Patha yongna chengadori bani. Hariba akhanaba train asi hayeng President Draupadi Murmu na Guwahati dagi lamthagadori bani. Ngasi Manipurgi Chief Minister N Biren na chair loduna phamkhiba cabinet mifamna maroiba warep kya lawkhre. Kaubru amadi thangjing ching asi secret site oina lauthokhibaga loinana Manipuri amana angang mari dagi hena poklabadi lengaki oiba khudong chaba amata pidabagi warepsu lawkhi. Manipur Population Commission semkhibaga loinana ordinance oina chatnahanba hainasu warep lawkhi. Manipuri loan amadi mayek asi pukai langai chonba khwaidagi chawkhatlaba mayek amani. Mayek asi primary thaktagi university gi mahairoi singna tamlabanina loan asigi lonchat amadi wahanthok khangnanaba mithai mayek ki dictionary puthokpagi tangai fadaba lairakle. Wafam asi milalga kusamnaduna thama chupna MPP gi thaupu basing amadi workers sing mithai mayek tambagi thoramda athoiba mithungoina saruk yaraduna Manipur People's Party gi President Chingakham Samjaina phongdokhibani. Inglising amaga chamapan humbudra mapan gi August thadagi mayek asi chakhut hanaba honarakpa chahi nifu humdoi mapung pharabasu aikhoi maselgi marakta yetnaba kaya leibedagi mangjil thana chatpangamdri. Yetnabagi mahuta mayek asida awad apa leibasing kupna khanaraga hena phajaba mayek ama oihannaba hotnasi hainasu mahakna makhata khi. RKCS Museum of Arts and Crafts Kesam Thong Imphal Nasinduna RK Chandrajit Sana Singhi Marfutrani Pansuba Mapok Kumon RKCS Arts Gallery Imphal da ngasi pangthokre. Thoramasida Kesamthong Assembly Constituency gi MLA Sapam Nishikantana Chief Guest RKCS Museum of Arts and Crafts ki Chairman Dr. K. Sovita Devi na President Amadi Manipur University of Culture gi Vice Chancellor Paunum Gunindrona Guest of Honor oina saruk yakhi. Laikhidrabagi mitamda leishu katuna ikai khumnaba utkhi. Saknaraba aiba Tongbram Amarjit na RK Chandrajit Sanagi punsi wari matek amasu pathoktuna mayamda tahankhi. Tasengnamak artist amoina mahaki khudol singthanabada loibanaiba natte. Thoramasida layekpa changdamnabada athoi hen takrabasingda manamathum piduna ikai khumnabasu utkhi. Thoramgi taramna okpa amadi nungi oiba wahanthok RKCS Museum of Arts and Crafts ki Secretary Budimanta Kartana pikhi. Kamjong District ki manung channa Sahampung Block konba Makru Village ta Khunjamasel gi marakta lamgi wahaudagi nakpak tanaduna khatnabadagi kangbu amana khulgi ningthogi yum yauna yum kuntra hena amangata thogankre. Adubu thogdok makha chathadanaba Manipur lengaki maikeidagi CRPC chamaga nifumari thamjinduna ngak senbagi thabak kankhathankre. Haukiba October 13 gi laibak thiba thodok amada All Manipur Lifter and Mover Welfare Association gi member ani Munna Kumar Elliot Munna Sahini apokpa Ram Sevak Sahini Bihar amadi Munna Kumar Sharma apokpa Sadhu Sharma Kusinagar Uttar Pradesh lambi gi khudong thiba amada leikhidre. Laikhidrabagi imungi awabada saruk yabaga loinana laikhidrabagi thawaina mapugi leikol da ingna chipna leirunaba association gi office ta senior advisor Yumnam Rana Pratap na preside tawduna awaba phongdokhi haina president LS Sarmana thadorokpa chirol amana phongdorakli.
Manipuri Students Federation MSF District Committee Jiribam na sinduna lubasigi kunmari suba Foundation Day ngasi ayuk Jiribam gi PWD Guest House ta pangthokre ngasi gi thoramasida mutumai pak sana President Ajuka Jiribam S Susila Devi President Azam N Dharmendra Maithe Advisor MSF Jiribam amadi TH Samananda Vice President MSF Jiribam na daisafam ki Mutumai Paksna na haikibada District Disaster Management ka kusamnaraga nimit tarani gi training ama jiribam da piragani chahi tarani pandagina nifu phawgi manungda leiba volunteer singna haiba training asida saruk yaba yagani e Susila Devi na foundation gi nimit asida icha singa unajabasu laibak phabani haiki Aroibada MSF Jiribam gi Vice President na haikibada November thadagi Jiribam gi school singda larik ningthina tamsi haibagi pandam ga loinana school singda oja sing ningthina mahairoi singa apaba mari thambra haibadu yengsilagani su haiki numida siga mari lenana paumi singda achamba khudol pot amamam su piki mayam punna chaklen amasu chaminaki Hauzik Pawbada Laitriba High Court ki mingda Nagaland Lengakna High Court Sagani Haina Inglisingani Tarani Pandana Lupa Crore Humbudra Log Thokre Lupa Crore Nipumari Dasmik Ani Marina Electrification Amadi Water Supply gi Aduga Lupa Crore Kunithoi Dasmik Ani Marina Jal Singi Banglo Sananabagi Damak Log Thoke Hairi Masigi Matangda Idina Nagaland gi CM Rio da Wahang Hanglakre Haibagi Pawama Lakle Adubo, housing Hayaki Mamangda, Wafamasi, Aranba, Pauni, Yumpam Yogdabani, Haina, CM Riona, Singdurakli. Delhi Police na Gujarat Aapki Chief Gopal Italia Pazinkre. NCW gi office mamangda protest tawkibagi damak mahakpu phakibani ningsingba yai Gopal Italia na Prime Minister Narendra Modi ki mataktasu yamnamak akhuba mitengda niche PM Haina Yamnamak Libang Macha Tadaba Moongda Libagasi Prime Minister Amada Haikibani. Congress President Mikhal Guwahati Kharge Amadi Tharur Langkhainarak Pagaloinana Tharurna Mikhalasi Tat Tobani Harakre. Asumna Congress ki senior luchingba amana hu kam thorak padagi Congress ki marayani longbagi thong uthorakle. Asida sunatana Tharurna mirep oiriba makhoi anida manaba mitengna yengdesu hairakle. UN General Assembly da Russia gi matangda lawgadaba resolution da India yaukidre. Adubu Russia na Ukraine gi lamloksinbagi mayokta UNZ na warep lawkre. Nakalamaromda UNGA da Russia gi matangda debate tawnaringai Pakistan na Kashmir issue thangalaki. Amadi Indiana madubu condemn tawki. Kashmir di hawiksu amadi tungdasu India gi saruk ama adumak oiduna laigani hainasu India gi mihut singna lauthoki. Conspiracy theorist Alex Jones da $1 chamapan humpumanga Sandy Hook victim gi imung singda pinanaba hairakre. Inglisingani tarani thoigi Sandy Hook shooting adu langnabagi matawni haina lana claim tawrubagi damak court na fine asi thinenaba hairakibani. Connecticut ta chathakiba defamation trial na victim nipan gi imung sing amadi FBI agent amana yamdrabada $1 chawngaga yankai pinanaba hairakhi. Right-wing radio hostess asigi aranba pauna maram oiduna hogiba chahi tara asida miot minai amadi hat anabagi ki halakpa kaya laikhi haina imung sing asina maral sirakhi. Infowars website amadi talkshow hogdokiba Jones na mihat adu American singdagi nongmai lokshin nabagi lengak na sinba plot ni hairakibata natana victim gi mama pasingbu crisis actors ni hairakhi amadi kanagumba amata sikide haina fawba haikibani ngasidi Jones na thokiba thogdok amadi attack adu chama real ni haina masana yajakre Ngarang yumsa kaisa na may thogdok thokphamdagi kilometer kuntrani thoimuk lapna Connecticut da verdict adu laukthorokpa matamda victim gi imungi miyoi singna yamnamak thamoi sokna mitludagi pirang sinthana kapki ningsingba yai Sandy Hook Elementary School da nongmai kapadagi angang kun amadi miyoi taruk laikhidabane aroibada ngasigi tentakpa maroiba paw khara
Assamgi Borolengi headquarter Kokrajhargi DTO SB Musahari criminal case kamari lenana Assam police na phajinkre mangondagi sale oina lupa lakh kuntra phangkhi. Arunachal Pradesh ta nong kanna chubadagi mathak Assamda ising ichaw mayok narakli. Panba yai hauzik phawbada Assamda ahumlak suboina lakhiba handaki ising ichaw sida miyoi lising humbudra hena ichawgi awaba mayok narakli. Oil India Limited Oil amadi Assam, Manipur, Nagaland amadi Arunachal gi University singa MOU ama ngasi oil gi headquarter Duliajan khuyak thana khre. Masi maroina industry academic collaboration gi platform ama sagat nabagi pandam dani. Manipur Legakna state na run toba school singda takpiri boza singna private institution singda private tuition amadi coaching lawdana ba hairakre. Natrabadi makogi mathakta disciplinary action lokhatkani hairi. Reserve forest ni laukthokraba forest ki area da official singna mi leiba yabagi ayaba piramba tarabadi makogi mathakta akanbe action lokhatlagani haina Manipur gi CM N Biren ngasi Van Dhan Vikas Kendra Mela hodokpagi thoramda phongdokhi. Awang Nongpokta Eco-Tourism Chokot Hannabagi Damak Northeast Autumn Festival ki Hanba Edition Manipur gi State Flower Ori ba Siroi Lili gi Satpham Ukrulna Yumbu Oiduna Pangthoklagani. Cultural Extravaganza si Lakliba October Kundagi Kuntaruk Fauba Ukruldagi Kilometer Kunmathoi Lapna Lunghar Village ki Jorcheng Midoda Pangthokadoribani. Lambi semdana lupa crore taret henbagi senpham lokthokkhibada chenabani haiba ama Manipur lengakna thabaktagi suspend tawkhre. Kendra lengakna Mizoram gi Governor Haribabu Khamampatida restricted list yaugdaba tik amadi atei using Myanmar dagi import tawba yagani hairakre. Mizoram gi yamnak chokthok chaningai amoina Uttar Pradesh ki Meerut ta leiba Swami Vivekanand Suvarti University ki campus ta leiba lambi ama Mizoram gi lei khidraba pu dar thauma rent leigi mingda thonkre India gi ningtambagi landa maroiba role kya lawkhibagi damag rent leida inglisimaga chamapan humbudrani thoida Tamrapatra award piduna ikai khumnabasu utkrabani. Arunachal Pradesh ki Tirap district ta Congress amadi NPP worker chamapan BJP da changkre. Hijab ban case ta Supreme Court na ani thokpagi wayal lama ngasi pikre. Justice Guliana Karnataka High Court ki verdict adu tungoina na thamki adubu Justice Gupta nadi Karnataka High Court ki verdict adubu sogolakhi. Fibamasida Supreme Court na case asi khara hena chawba bench amana khanaragani hairakre. Congress President Mikhal Gamri na Mireb Oriba Sasi Tharur vote khom nanabagi damak laklibo October 15 Meghalaya da lakadauri. BCCI thadokpagi matangda ahan boina comment piraduna President Saurabh Ganguly na miyoibagi punsida akakum legani atopalambi amada changsingani haiki. ECI na sindegi michangda changi haina Udhab Sena na Supreme Court wakalakre. Advanced Field Veterinary Hospital da like naduna lerakhiba Army gi assault dog ngasi lekhidre Zoom koba Army gi huyasi Jammu Kashmir da chathakiba operation amada nongmei maru ani pankhibane Army officer singna thongna leraba hai singlaba mokhigi lanmi asigi mafamda ikai khumnaba amadi salute utkre India da smartphone saba singna lupalising taradagi hena piba 4G phone sing saba lepnanabagi warib laukre. Ngasi Brussels da famkiba neto mi famgi anisuban numita US na lan lep chiba makai Ukraine bu sogotkani haikre. UK nasu Ukraine da air defense missile supply tongnanabagi warib laukre. Russia, Turkey, amadi Qatar na Kazakhstan gi konung sahar Astana da phamkiba CICA summit da chikthana wari sanakre. Summit asida Putin na Asia na malem gi santi purakpada maroiba role lawba yai haikhe. North Korea na long range cruise missile ani kapkre. Nagalamarom da Japan na North Korea gi nuclear capabilities ki matangda lebagasi gi apikpa nuclear warheads leiramba yai haikhe. Australian Open da Russia namadi Belarus ki sanaroi sing sanabagi ayaba pikre.
ꯄꯟꯕ ꯌꯥꯏ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯈꯤꯕ ꯃꯇꯨꯡꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯥꯂꯦꯝꯒꯤ ꯁꯥꯟꯅꯕꯒꯤ ꯏꯚꯦꯟꯠ ꯀꯌꯥꯗ ꯌꯥꯎꯍꯟꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ EUꯗ ꯒꯦꯁ ꯌꯧꯍꯟꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯕꯤꯗꯤ ꯇꯨꯔꯀꯤꯌꯦꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯐ꯭ꯔꯥꯟꯁꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯖꯔꯃꯅꯤꯗ ꯗꯥꯏꯔꯦꯛ ꯒꯦꯁ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯖꯤꯔꯣ ꯀꯣꯚꯤꯗ ꯄꯣꯂꯤꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯀꯨꯟꯁꯨꯕ ꯄꯥꯔꯇꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯡꯑꯣꯏꯅꯅ ꯕꯩꯖꯤꯡꯗ ꯀꯣꯚꯤꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯕꯦꯅꯔ ꯀꯌꯥ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯊꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫